Lakhipuronline puthok saba July ki tang nipan ningthau kaba numit ki Khomjinba Pao tabirasi ahanbada maruiba Pao Congress Luchingba Rahul Gandhi ngasi ayuk silchar da thunglaba matung Pulartol fauraga jiribam da chatkadori jiribam dagi lanjena duna leiriba awana taraba singda makhatana tengmang narakli Rahul Gandhi ki khongseda siga mari lenana Manipur ki hanagi CM Okram Ibobi silchar da thunglakre Kang singduna harau kumai tauba sigi mahutta subnatagi lai ki tauda yadaba tu tamak pangthok pinana ba phongdorakle amasung silchar khoirel da leiba lengwon da bipata langban haisoi tamba ki thorom lakliba October da pangthok lagani Haujik mapungoi ba pau tabirase Congress MP amasung opposition leader Rahul Gandhi ngasi ayuk silchar Kumbirgram airport da thunglaba matung gari lambi da laktuna Fulartol fauraga jiribam da chatkadori Fulartol da jiribam dagi lanjana raktuna relief camp ta leiriba miyoi singa sumhak unagani hairi matung da Fulartol dagi jiribam da chatuna mapam adugi tongan ba relief camp sing da saidangtuna leiriba miyoi singa unaduna wari sanagani hairi Rahul Gandhi jiribam da pungkhara leiramlaba matungda amuk silchar airport dagi plane tongduna Imphal da ngasi amuk chatkigani hairi handaki asiga tharaga mahaki ahumlak suba Manipur khongsatni hiram asigi matangda Assam Pradesh Congress Sabhapati Bhupen Bora ngarang thungladuna Rahul Gandhi ki Manipur khongsat ki matangda paumi singda wangangki paumi singa unabadu da district president Abhijit Paul su sarukjaki amaromda Rahul Gandhi ki jiribam ki khongsat asiga mari lenana sexual thorang lokhatpa oina jiribam ki additional district magistrate Thokjom Manoranjana jiribam district sinba thungna no fly zone lauthoki bagaloinana makhal amatagi aerial photography natraga videography ki tamak drone natraga balloon sizinaba thingkhre athingba sigi mayok ta leiba sing akan bachairak phangningai oi hairi aduga amaromda jiribam municipal area na konma maphamda ngasi ayuk pung 9 dagina nungtil ki pung 3 pawba curfew komthokre Jiribam dagi lanjena duna kasar gi Lakinagar da hangduna leiriba relief camp amadi jiribam gi mapam kya da leiriba relief camp singda kasar Lakhipur Khonogi Rural Development Committee Women Action Committee for Village Protection amadi Khunou Maira Paibi singna tongan ba phurup singna donation tawrakpa senphamna pochai leiduna awapa taraba relief camp ta leiriba miyoi sing amadi khungakpa singda mateng pangkhre mateng pangbagi khongsera sida sarukya khiba retired ADC Kangabam Santi Kumar na asumna hai Women Action Committee Rural Development Committee amadi Khunou Maira Paibi na pullaga relief camp ki tamak sel khaijaduna angamba mateng pinana bagi tamak kasar Lakinagar relief camp Jiri Bidanagar loinana jiribam ki tongan mamafam da leiba khungak pasing da su nongmagi changdaba yadaba polam sing pibani haiki khongsat asida retired ADC Kangabam Santi Kumar Women Action Committee for Village Protection ki President Sunita Konthaujam RDC ki President Oinam Biramani amadi Khunou Maira Paibi ki Vice President Oinam Sumitra Sarukjaki hoy akoina lakchari se akoi Lakhipur Khunou gi group ahum akoi RDC Rural Development Committee Women Action Committee amasung Khunou Maira Paibi ahum sena sel khaijaraga sen sidi Meitei issue Bengali issue Rongmai issue bibi lei moi issue contribution jawi ado koina aduwa asiga mayam relief camp ama leire yang jiribam yang populum be chelaba kanguni ichina singi mai ben singna na akoi adu angam bakhatang pijaga laksabani Congress Luchingba Rahul Gandhi na silchar fauraga jiribam chatkadaba khongsada siga mari leinana silchar da thunglakiba Manipur ge hanagi CM amadi CLP leader Okram Ibobi CWC member Gaikhangam Gangmei amadi Manipur State Congress Committee gi President Kaisa Mega Chandrabu lengyan fi amamam huktuna silchar gi Sagorika Resort ta silchar Lok Sabha Kendra gi observer oikiba Assam gi Meitei Congress Luchingba Dr. Maimom Santi Kumar na Luchingba Singh asibu taramna okre Assam gi Meitei taba khungang kaya delimitation na pibam kaina machoi tahanduna mitei MLA ama phawba kaba ngamdaduna leire haiba tabada yamna nungai taba pogi haina ex-CM Okram Ibobina Dr. Santi Kumar da haiki silchar da mitei mayamna mangjil thana thabak thorom kya pangthok pathengnabada yamna harauba pokchei haiki Manipur gi Congress leader singna Dr. Santi bu pungning thogat piki amasung thakat papongdokhi
Amaromda Rahul Gandhi ki khongset asibu mai paknana bagidamak Advance Party oina Manipur ki State Congress President K Mega Chandrana Luchingba team amana ngarang jiribam ki relief camp ta leiriba inmate singa unakre khongset adubu CWC member Gaikhangam Gangmai amadi Assam ki Mitei Congress Luchingba Dr. Maimom Santi Kumar Galwinana Ajit Mitei su yauki awaba mayok naraba maruina lamtai kunong ki kunja singna mamitagi mapita duna makhoi kayam kuina relief camp ta leiki gadabano haina MPCC ki president ki maphamda phongdokladuna karam na makhoi ki angang singi larik tamgadoribano makhoi bu makhoi ki yumda hanjinna ba sinbiu haiki MPCC ki president K Mega Chandrana haiki bada miyam gi awaba koknanaba Rahul Gandhi na mamit na uraga chatkinaba miyam gi khallaga program assissin bani Manipur da santi purakpada Rahul Gandhi ki khongset asina soidana mateng pangani haipathajai haina phongdokhi Lakhipuronline channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Soibam Sarat Kumar ki tamthiba mihat kamari lainana semkiba JSC na Manipur lenga ka yana ki bawa phambu ngasi phawbada thabak oina pangthok pirakta bagi mayokta jungi tang kuntare tagi jiribam da leiba leikai khudingda JSC ga khusamnaduna makha chathara ki bawa kat mifam ngarangsu jiribam gi leiho pokpi amadi ningthem khunjaw leikai gi maira pai bisingna Champanagar Cultural Museum da wakat mifam ama chathaki wakat mifam asi haudringai da leiki draba Soibam Sarat Kumar gi mafamda ikai khumnaba utpo oina minute ama tumina leiduna awaba phungdokhi Phamkiba wakat mifam asida Soibam Sarat Kumar ki mihat pa khudakta phagadabani yellow mi singda singnarak palemna tharoi narco terrorist maru phangna muthat kadabani kuki refugee sing Manipur da leiba yaroi Manipur ki saktam kaiba yaroi Manipur imana yai phare haiba kholaw kaya lawki wakat mifam asida saruk yakibi yumnam memila tibina haikibada Soibam Sarat Kumar ki mihat pa khudakta phagadabani leiki drabagi imungi mioi amada masaga chanaba thabak ama laingakna pigadabani Manipur lenga ka JSC ga jana ki bathabak sing thabak oina onthok piu haibat wafam kaya phungtokhi haina Jiri News Network tagi phangba pawasina hairi khiba jungi tang taru ji bamgi hunongdagi Soibam Sarat Kumar bu tamthina hat khiba mioi sing khudakta phagadabani aduga asida chenaba mioi sing khudakta phagadabani oinana government jana khibagi matung ina magi manunggi mioi singda angang singda government gi chana bathabak khudakta pigadabani Thokchom Anjanada Dr. B.R. Ambedkar National Award 2024 manapirakle Babu Jagjiban Ram Kala Sanskriti amasung Sahitya Academy na ngarang Kasar Poilapul da leiba Thokchom Anjanada Dr. B.R. Ambedkar National Award 2024 manapidunay kay kumnakre mana singarang New Delhi da pangthokiba thoramda Thokchom Anjanagi maphamda kusinakibani Joypur Awang Laikai da leiba Mangali Yangkhomna Borkhola Kendra gi manung chenbada leiba Dolu Bororampur Khunda ising ichauna thumjin khraba yumnak nifutarukta nongmagi changdaba yadaba potlam sing khusinakre Mangali Yangkhomna phongdokibada mahakna ngamjaba thakta samaj ki kariguma makhalgi awaba tarakpada ngamliba makai mateng tawjagani haiki makhatana ising thumjin kiba yoba ngamhodaba mafam sing amuk hana lakchage haina phongdokhi khungangi miyoi singnasu mahakbu thagatba phongdokhi Ming Mangali Yangkhom adugi ai hojik samaj seba tawgen thokcharakbani nauna jungi tang taraba ta tare dwagi maya dagi hokgar charakbani adoi ayamba jirigi relief mafam dasu myam mateng tawjarure angamba adudagi akhoi khulda adum social service id social worker su adum tawjare adudagi ising handak flood effect oiba Joypur dasu tawjare adoi matungda Konokpur haiba mafam duda adusu Joypur area gi chingi adoi dasu ai tawjarure angamba ado aingonda pau mafam yam dai phawbirak yani awana tara mafam ai soidana saruk jabagi laksagani yam nungai jai yuba mangal na lakna siga mayam gi tamakta mateng pangbira se khulak se ayam mana khangjadrabani ko Dolu Rampur se mayam na mateng bak NGO khangde sarkar khangde ayam mana mateng he changjaraktrabani koi khulak se ado yuba mangal na changaktana mayam gi tamak mateng pangbira se koi hainingai leitana koi mayam changna maksu mangol bijari mangonda
Manipurda hauzik oiriba tangdu laitadaba phibam asina maram oiraga aikoina aikoigi nat ki harau komai kya pangthoktaduna lagli aduna ngasidagi hauriba kangi thoramasi kangchingduna harau komai tawba asi tokpiraga subnatagi laigi tawda yadaba atutamak pangthokpinanaba kwa kaitel apunba maira paibilu imphal gi maikai tagi phongdorakli wafam asi ngarang ayuk kwa kaitel girls high school da pangthokkiba pau gi mifam amada kaisam thong Nauria pakhang lakpa sagolban amadi patsoina pullaga semba kwa kaitel apunba maira paibilu ki president Sobita Sobamna phongdokibani ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯃꯦꯒꯤ ꯇꯥꯡ 12 2023ꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯆꯠꯊꯗꯅ ꯂꯩꯔꯤꯕ ꯊꯥ 14 ꯐꯥꯔꯕ ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯄꯨꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕꯁꯨ ꯐꯪꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯧꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯆꯍꯤ ꯑꯃꯗꯒꯤ ꯆꯍꯤ ꯑꯃ ꯋꯥꯅ ꯉꯥꯏꯅꯔꯛꯂꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ ꯇꯧꯈꯤꯗꯦ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯣꯕꯖꯥꯔꯕ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯧꯈꯤꯗꯦ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯁ꯭ꯄꯣꯔꯠꯁ ꯃꯌꯥꯝ ꯑꯃ ꯆꯥꯎꯅ ꯇꯧꯕꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤ ꯇꯧꯈꯤꯗꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯡꯁꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯙꯔꯃ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤ ꯋꯥꯁꯨ ꯅꯠꯆꯗꯦ ꯑꯗꯨꯅ ꯍꯟꯗꯛ ꯉꯁꯤꯗ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯀꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗꯕ ꯀꯥꯡꯒꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗꯝ ꯄꯥꯡꯊꯣꯛꯄꯤꯔꯒ ꯀꯥꯡꯁꯤꯡꯗꯅ ꯂꯩꯀꯥꯏꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯅ ꯈꯦꯆꯤ ꯆꯥꯕ ꯀꯣꯏꯆꯠ ꯆꯠꯅꯗꯅ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯑꯩꯈꯣꯏ ꯇꯧꯕꯤꯒꯅꯨ 하이드나 마야암다 아필시마 아이코이기 아뿐발룩기 마이카이다기 탐자리 로이나나 타 따라마리 수라바 아이코이기 후지키 이호 레바키 이호 쿠키 테러리스나 마이테이다 아탐나나 란다라타나 tawham lakong khangdana lairiba jiriromdasu amuk yoksalaba matam aikoigi lifeline loina thadalage tawraba matam asida aikoina huji punchanabagi shaktiga loinana sarkar asinasu aikoigi lairiba ngasigi leibaki phibam asida tangdu leitaba ama puraktana yasanaba ama tawdana aikoigi lairiba MLA mayam asiga punchanaraga tawba yaba tawbiro aikoi praja sing ware ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯗꯅ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯑꯊꯨꯕꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯅꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯅ ꯊꯕꯛ ꯇꯧꯕꯤꯌꯣ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ ngarang Bangladesh ki sileta khundariba meitei leikai tarahomdona pullaga kang singkhre mamangaida ningthau gambir singna masamak yauna sipai kaithel hariba lampak asimaktada mafam asigi meitei leikai tarahomdogi miyamna pullaga kang singbaga loinana arti katkre Laibak sinba thungna pangthokna khibagum Silchar dangarang Rajatra gi thorom Silchar Iskon Mandir Gopal Akhra Nursing Akhra Gauriya Mat Syam Sundar Akhra na chingbada Rod Jatra gi thorom gamari lena bat thorom sing pangthokre Silchar Iskon Mandir da Rod Jatra thorok pagi mangoinana Silchar gi MLA Sri Dipayan Chakrabarti na thorom adu haudoki matungda Silchar Sahar koina chatki Kasar Lakhipur sub-district ke manung chanbada Binakandi part 1 gi Tera Lekai Sri Sri Jagannath Mandir Committee na Kangsing bagi thorom pangthokhi Mahusagi chatnabi ga loinana Kasar Lakhipur Khoman gi ward number 9 amasung 10 dasu kangsing bagi thorom pangthokhi Ngarang July gi tang 8 nongmaijing numit ki nungthil pung ani taba matamda
Lengon the Bipat Protection and Preservation Committee gi akhana bemipamama Palarbon gi baga wang mandop ta phamki committee gi president Konsam Pisochin namaya tangba loduna phamki bemipamna kupna khanaraba matungda hauki ba chahi da tauki bagum kumsi chahi gi oina silchar da leiba Lengon the Bipata langban haisoi tambagi thorom lagliba October gi ahan ba chayolda pangthokna ba lepna ki kumsi chahi gi pangthok ko dori ba thorom asiga mari lenana ningsing chepong ama puthokna ba editorial board ama susemki Khaidim Kantana chairman chief editor oina Somor Luang editor sing Dr. P. Raj Bihari amadi Dr. Yendremam Kunjalal loinana miyoi tarani thoina saba editorial board ama semkhre Tripura da Manipuri lol sahitya kala sanskriti amadi khunai gi chakhotnanaba honabagi thodang chawna lobi bagi damak Manipuri Literary and Cultural Forum Tripurana kumsi chahi gi oina jati gi thakta piba Babure Taramoni Memorial National Award Manipur gi saknairaba critic amasung translator aiba Longjam Joy Chandra da piragani mana yenthokpagi thorom August thagi tang 15 da Agartala da pangthokani mana asida sel oina lupa lising tara sol ama loinana memento amasung saktakje yauri Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath, hot water immersion bath, chiropractic bone setting, yoga, infrared, clinical magnetology, chakramat, spinal neuromassage acupuncture, acupressure, sirodhara massage na chingba chawkhatlaba mahusa gi layeng pathap sing asina diabetes, kidney amadi liver gi anaba, paralysis, sciatica, spondylitis, khwang naba, khu naba, nerve gi anaba, blood pressure, heart disease, brain stroke, nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana lainanaba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak na maning singjari ai bon trapo banga tila dagi inau ni pa sia ina la ko ni tagia ina gundai pora puthore apam dia su pora pusambani ado bongasi di nimitare ni laye ngamu matunda sampai kumar dagi osa sampai kumar dagi mapung tetpa namna thona service ni kasi mayang oi pada sampai kumar dagi dia dagi apa Aroibada maruoiba pau amukhanna Congress Luchingba Rahul Gandhi ngasi ayuk Silchar da thunglaba matung Pulartol fauraga Jiribam da chatkadori Jiribam dagi lanjena duna leiriba awana taraba singda makhata na tengbang narakli Rahul Gandhi gi khongseda siga mari lenana Manipur gi hanagi CM Okram Ibobi Silchar da thunglakre Kang singduna harau kumei tauba sigi mahutta supnatagi lai gi tauda yadaba tu tamak pangthok pinana ba phongdorakle amasung Silchar Khoirel da leiba Lengon da Bipata langban haisoi tambagi thorom lagliba October da pangthok lagani Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare